Ahanbada Maru Oiba Pau Yankai Suba Manipur State Degi Thoram Ngasi 1st Battalion Manipur Rifles ki Parade Ground da Jing Lemna Pangthokri Class Tobidabadagi Khoishang Naraba Dana Manjuri College of Arts ki Postgraduate Tamliba Mahiroi Kayana College ki A Block da Thingzinkri Amadi Committee of Civil Societies Kanglai Park CCSK na Sinduna Numinini Chupna Pangthokadaba God of Entrepreneurship in Manipur Problem and Prospects Haibakana Naina Bagi Thoram Ama Hodokre Kurumzari Wani TV na Pizaba nung Tilgi Manipuri Pau Migeng Tabiri Basingbu Jennifer Sarmana Taram Nokjari Hauzik Pau Sandok na Pizari Ngasi Yankai Suba Manipur Statehood Degi Thoram Ngasi 1st Battalion Manipur Rifles Parade Ground da Jing Lemna Pangthokri Thoram aduda Manipur gi Chief Minister N Biren Singh na wangang laduna Manipur gi mafam kayada Statehood Day asi pangthokli adubu COVID na maram oiduna satra ahalaman sing yauna pangthokpadi ngamdre haina nungaitaba fongdokhi Numit asi Manipur gi itihas da thoidok hendok na maru oiba numit amani hairaduna CM na numit asi dagi prazamiyam na state asibu sengwat sagatuna ahenba thabak thodang lauduna maromdom lepagi hak phangba ngamlakhibani haiki Achoba state singa changdam na bada Manipur asi sothaba state amadi oidre masipum namak lamdam asigi miyam gi hona jamanani hainasu CM Birena fongdokhi General salute SBDDL CID Tactical Bomb Squad led by SIM Dakshin Singh is marching in front of us. Manipur gi Statehood Day na lakpada Prime Minister Narendra Modi na ngasi Manipur gi miyam da wangang laduna Manipur na chahi kaya chupna wana honarabatung da state asida chanti lakre haina fongdokri Manipur gi kachin koya yongna development lakle haina su Modi na fongdokhi mahakna haiki Manipur gi naha singna leibak asibu hiram khudingmakta chawthok jaba pokhalle sana khotna ba khakta danatana Manipur gi naha singna startup ki field da yamna chawna thabak tawri amasung masina leibak asibu chawthok jaba fawhalli haina su Modi na haiki Class Tobidabadigi Khoishang Naraba Dana Manjuri College of Arts ki Postgraduate Tamliba Mahiroi Kayana College ki A Block Thingzinkri Ngasi PG Association ki Games and Sports ki Secretary Haisna Momochana Paumi Singh da Haiki January tha hawgalakpadagi PG class Tobidana Laki Kayarak Haizarabasu ngasi fawba thabakta onthok pidri Masigi maram thigatlubada Oja Singha Authority ga yanadabani haiba khangba ngamki Oza Singh amadi authority anigi muknabada Mahiroi Singh victim ohenduna lakpa kuimale class sungtaw tawdana PG gi exam di matam lep kre athubada yanaba ama puraktuna class hawnaba hotnagadabani asigumba fibam asi laibadagi undergraduate ki administration block thingzinduna form fill up tawba amasung scholarship verification tawbagi thabak thingzinbagi khongjong asi chathabani haina mahakna fongdoki Committee of Civil Societies Kanglai Park CCSK na Sinduna Numinini Chupna Pangthokadaba Growth of Entrepreneurship in Manipur Problem and Prospects Haibakana Naina Bagi Thoram Ama Lovevelgi Ima Holda Ngasi Hogdokri CCSK gi President Jitendra Dingombana Malem gi Oina Ahongba Lakpaga Loinana Manipur da Trans-Asian Highways Changshilapa Egg is policy tabak oina pangthora kadaba amadi train lakpana pura kadaba ahong bakayana aikhogi nat amadi chatna bida pira kadaba safu dagi ngakthok tuna matau karam na laigadage haibagi matangda khanaba oina thoram asi pangthokpani haiki amadi ahong ba asina aikhogi sianmit londa pira kadaba safu gi matangda thoram asida kupna khana nainagani hainasu fongdokhi
Mahakna makha taraduna entrepreneurs singna lauriba thodang sing makoina thengnaba khudong chadaba sing amadi makoina makha tana kari tauba yabage habadu khanabaga loinana anoba thabak sufam nompham kaya puthokuna lamdam asida mayok nariba thabak phangdabagi samasya hantahanbada mateng oigadaba thauramni haki ICM Kolkata gi Director Dr. K.I. Maitei amadi UNACO gi Chairman Irabantasu thauram aduda saruk yaki Zero tillage cultivation of rapeseed and mustard in rice fellow haibasida nongmagi oiba training cum awareness program ama All India Coordinated Research on Rapeseed Mustard CAU Imphal na sinduna NEH component AR CRP RM scheme ICAR Directorate of Rapeseed Mustard Research Bharatpur Rajasthan gi bikyang makhada Bisnupur Mayai Laikai Ward number 9 da pangthokri Training asi ningtham loro ki mapung oiba mahai marong ama oiriba hangam thabagi matangda pangthokhibani Longmi yangkhaina saruk yakiba thoram aduda Dr. S Daina amadi Dr. Pusparani anina karamba matamda hangam hungani har karamba matamda chaigani amadi karamba lau khalaga hangam hungani haibagi matangda longmi singda mamutana khanganki Tungda hidak kapnaba sprayer B box amadi hidak sing lomi singda lemna piki. Makada MS component project haibase sigi makada koi hangam parikun ki bizage bane adu yam phajana tawbirame adu da mayam gi mai mit oina ba farmer ki mai mit oina ba dama akoi ngasi training am sinja bane training je akoi gi hangam je manipur gi akoi gi lau bu mayam je amaina sangna thamji ge namda da haibase matang da hangam tharaga phajana kamai tawji ga matang da koi bija bane duga akoi sida input mayam distribute tawjari ko project sigi makada akoi ne tawjari ba fertilizer seed adage koi B box aduga koi sprayer mayam tawjidra mayam te koina interest hai di farmer ge interest create tawjaraga matam chahi da su hena mai pa ko oina ba ge ko sinjari Singa Makhalaikai Welfare Club SMWC Yaripok Singana Kun Asigi Sothana Lairaba Tolaba Anak Kanalizeraba Sing Ahalaman Sing Lukrabi Sing Amadi Differently Able Sing Dat Ningtamgi Kudol Oina Ngasi Blanket Amamam Kudol Tamkri Yum da Changduna Kudol Tambagi Thoram Aduda Saruk Yakiba SMWC gi Secretary MD Akbar Ali Nahai Kun asigi sothana lairaba yamna wana ningtham thagi awaba mayok naramgadaba sing adu kharata oiraba su ko khannaba pandamda tangai fadana ahan batangkaki oina khangatlaba mioi nifu romda ningtham gi khudol oina blanket amamam pizabani athubada ani suba tangkaki oina su miyam da khudol tamnaba sem sari manaba chakhatpa khunai ama sem nabagi damakta SMWC na thamliba asan ba mikyeng gi manung channa potlam sing asi Club Kilezaba Fundagi Laiduna Kudol Tauzabani. Masida Rasniti Amadi Hiram Amataga Mari Lainade. Club Ki Oiba Kudong Jadaba Karadagi Paket Ke Kanba Chakot Taurangi Tabak Sing Adu. Matam Kara Tinta Krabasu Club Asina Matam Gi Oina Sotaraba Singit Yang Bang Amadi. Chakot Taurangi Tabak Sing Haibadi. Samaj Ki Mahima Singhi Amadi. Sen Mitlon Gi Lamda Sotaraba Singi Damakta Tongan Ba Skim Kayagi Kutangda. Kanaba pinana basu sem saba loire haki. Lamdam asigi pukchen chauraba singna su sothana lairaba singda mateng tauminaduna manaba chakhatpa khunai ama semai narosi amana amagi mateng taubagi hainabi thamlasi aigi haiba apikpa wakal thadok minasi hainasu SMWC gi Secretary MD Akbar Alina miyamda appeal tauki. Nambol sigi manung chanba waheng kuman maning laikai da leiba Tampayai Cultural Academy waheng kuman gi Mari Suba Foundation Day waheng kuman maning laikai da ngarang pangthokri Thoram aduda Laima Pokpam Zilla Parisad ki member Laima Pokpam Zitian Maitei Tampayai Cultural Academy waheng kuman gi President Laima Pokpam Purnimasi Laima amasung Isho Gram Panchayat member Oinam Sanjoina athoiba mitunglen sing oina saruk yaki Thoram gi saruk ama oina Manipur gi mafam kaya dagi lakpa mahairoi kayana Pung amasung isay utuna saruk yakiba singi pukning chingsinki. Thoram aduda saruk yakiba sing dasu certificate kutsinaki. Laima Pokpam Zitian na haki pung isay art amadi culture na malem asida ay koy gisak takpang ngami loyana santi purakpak ngami. Maram asna masi chakwat na ba amadi mutkidana ba mipum kuding makna khotna fam thoi haki.
ꯑꯩꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯁꯤꯕꯨ ꯑꯩꯈꯣꯏꯅ Thobal District Jilla Parishad ki Hanagi Adyaksha K.S. Ongbis Chunolata Amadi Khangabok Jilla Parishad ki Mikhalda Mirep Oigadoriba K.S. Razen Amadi Khangabok A.C. Tongan Ba Polling Station Singdagi Congress Worker Chama Yankai Khangabok A.C. da BJP ki Intending Candidate Oidiba K.S. Menjor Mangangi Liching Makada Ngasi BJP da Yarakri Khangabok da Laiba MMRC Park da Laiba Community Hall da Pangthokiba Thoram Amada BJP da nangna yaurakraba singbu lengyan amadi tupi upiduna taramna oki. Thoram aduda BJP Manipur Pradesh ki State Secretary K. Inaucha Devi, K. Bikram Singh, BJP Khangabok ki Intending Candidate K.S. Menjor Mangang amadi BJP Khangabok Mandal gi Maru Oiba Thopuba Singsu Saruk Yaki. Intending Candidate K.S. Menjor Mangang na haki, Hanagi Thobal District ki Adyaksha Oirambi amadi Zilla Parishad Khangabok ki Mirep Oigadoriba K.S. Razen Luchinduna Hana Congress da Achoba Thodang Lauramba Miyoi Kaya Marumna BJP da Thazaba Thambiduna Changbirapa Asina Khangabok A.C. da BJP ki MLA ama soidina lairagani Hokiba election dadi Khangabok A.C. da BJP dagi Congress na vote lising tararom hena fangki adubu Handaki election asidadi A.C. asida BJP na Congress dagi vote lising tararom henduna mai pakani haki Thobal District Jilla Parishad ki Hanagi Adyaksha K.S. Ongbis Chunolata haki Bharat ki Prime Minister amadi Manipur ki Chief Minister N. Biren Singh na lamdam asida paikhatlagliba chakwa thorang Singh amadi awonba kaya asi pamjabadagi BJP da yaubagi khongthang asi laukibani Congress da matam sang na yauduna achoba thodang lauram labasu leibak asida amadi lamdam asida honglakliba awonba asida Khangabok A.C. su yahodaba yadi haibagi wakalonda mahakaloyana Congress ke karmi chama yankairom BJP de changlakpani makhatana su A.C. asida BJP gi mihut ama thamnabagi damakta angamba thodang laukigani haki matam sana Congress da thok toramba aduga nasina BJP gi awonba asimba sarkar se yauduna dani amaso sarkar se sabina dani haibagi Asin thorong se sida ay makai di ay haninga letan maiba apenba adu madu ay poksai ay numai parta jata party ki hanagi Kolkata sin voter sin adu da Congress ki namun sagai ba voter sin ani ki pucha dadi mamang da tara he ba Congress da tara he adu dagi hadatti subsoi sodena ay ko ki BJP sina voter lising tara kita tinggalada vote susu sudah mai pakeni amsong Congress tu macam ini yang Jadi kalau ini si Edwin Sigari awal kaya mana putra iba kalau iba ni ama jatuh kaya ayah hayat semua mana kami ni mana tahu iba aku iba di Pulau awal kaya iba tunggu generasi kita kalau tahu iba kaya segi yang agak BJP si apa sarkar amani haiduna akoi mayamna matung pawda BJP se amka hena tung koina tehongda boyade masi sarkar se pawda sarkar boina kona bada akoi khamo kendra da su BJP da sabatum thoina haida kanaluna akoi khamo kendra sida hoji phobari ba kendra sida akoi mayam sobat mina magi da mutara si sumaina punduna Nasi puli kami pun sih tak puni apa yang kita sesuai dengan negara bayar negara itu tak pun bayar lagi. Kalau kita tadi hanya nasi makan kami lagi balik, mesti aku ini jadi kita koi bingung tapi macam kesulitan soalnya dengan balik. Paugi merak thana aten babre amatang lominasi Karigumba dom yumda laiba anaba singi hidaka pa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amadi doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna kunkunmari chukna adom yumda latuna hidaka pa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba
ꯂꯩꯔꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯦꯗꯤꯂꯦꯟꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 9205987988 ꯑꯃꯨꯛꯀꯁꯨ 9205987988 ꯗ ꯀꯣꯜ ꯇꯧꯗꯨꯅ ꯇꯥꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ Google Play Storeꯗꯒꯤ ꯃꯦꯗꯤꯂꯦꯟ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯕꯨꯀꯤꯡ ꯇꯧꯕꯤꯌꯨ ब्रेक की मतुंग तराम नोकचरी मखाताबा पाव पिसरी स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरपर्सन थोकिबा ऑर्डर अमगी मतुंग इन्ना पौना बाजार अमसुंग थांगाल बाजार दा लेबा दुकान सिंग रोटेशन नाइन हांगनबा खंगनखिबा अदु नौना सेमदोक सेमजिन तौरगा नोंमाइजिंग नुमित नतना दुकान सिंग असि अयुक पुंग 8 तगी नुमिदांग वाइरम पुंग 5 फावबा हांगबा यारगनी अदुमकपु दुकान हांगबा मतमदा दुकानदार सिंगना सुंगसोय सोयदना फेस मास्क उपगा लोइनना फेस मास्क उपा कस्टमर सिंह खक्तमक सर्व तौगदबनी हाइरी इलेक्शन कमीशन ऑफ इंडिया ECI ना स्टेट असगी मिखल की मतम लाउथोक्तुना मॉडल कोड ऑफ कंडक्ट हमदुना स्टेट गवर्नमेंट पब्लिक एंड प्राइवेट प्रॉपर्टी सिंगदा इलेक्शन गमारी लाइनना पोस्टर रिएक्शन लंबा अमसुंग थेची लंबा सिंग लाउथोक्रे मिखल की मांगोइनना स्टेट असिदा पुन्ना लाइसेंस गन लिसिंग कुन मंगागा चनी मरफुतरा मापन लैबगी मनुंगदा लिसिंग तरा मंगागा चनी निफु लौखतले हाइना मणिपुर की चीफ इलेक्टोरल ऑफिसर CEO राजेश अग्रवाल नंगसी फोंदोक्रे लफेल पाता लेबा चीफ इलेक्टोरल ऑफिसर मणिपुर की ऑफिस दा वाफम असि CEO ना पाउमी सिंगदा फोंदोखिबनी हौजिक फावबदा स्टेट असगी लॉ एनफोर्सिंग एजेंसी सिंगना तोंगान तोंगानबा थबक पाइखतुना पैसा यू अमसुंग ड्रग यावना चौराकना लुपा करोड़ 18 लोम सीज तौबा लैरी मसीदा नतना नियम चुंबा मिखल पांगथोकपा यानबा मखाताना थबक कया पाइखतली मिखल गा मरी लाइनना स्टेट असिदा अयुकी पुंग 9 दगी नुमिदांग पुंग 9 फावबा रैली नत्रगा मीटिंग पांगथोकपदा अचिंगबा थमली COVID-19 लाइचना मरम ओइदुना मिखल दा सरुक यागदबा इलेक्शन एजेंट पोलिंग एजेंट काउंटिंग एजेंट चिंगबा सिंगसु COVID-19 की सेकेंड डोज वैक्सीन कापत्रबदी सरुक याबदा अचिंगबा थमगनी मसीदा नतना कवरेज तौगदबा मीडिया पर्सन सिंगसु वैक्सीनेशन डोज सुना कापा तंगाई फदी लोइनना इलेक्ट्रिसिटी डिपार्टमेंट BSNL रेलवेज पोस्ट एंड टेलीग्राम दूरदर्शन ऑल इंडिया रेडियो COVID-19 का मरी लेनबा हेल्थ डिपार्टमेंट एविएशन फायर सर्विस एम्बुलेंस सर्विस अमदी ECI ना ऑथोराइज तौबा मीडिया पर्सन सिंगी ओइना पोस्टल बैलेट की खुदोंग चाबा लहनगनी अमदी इलेक्शन एक्सपेंसेस की एब्स्ट्रैक्ट स्टेटमेंट ECI दा मिरेप सिंगना मिखल की फोल लाउथोकिबा नुमित 19 की मनुंगदा पिखतकदबनी सखंगलबा नत्रगा सखंगदबा पॉलिटिकल पार्टी सिंगसु नुमित 35 की मनुंगदा ECI दा एक्सपेंसेस स्टेटमेंट सबमिट तौगदबनी स्टेट असगी अहानबा फेस की मिखलदा पुन्ना वोटर मसिंग 1,12,250 एलिजिबल ओय मसिगी मनुंगदा नुपा 5,5,63 समापन कुंट्रानी नुपी 1,03,13 नी थर्ड जेंडर 1,53 अमदी PWD listing mapanga chanipan marfutara mapani haina CEO na haiki. Now, first of all, with the announcement of the elections by Election Commission of India on 8th January, the Model Code of Conduct came into force. I am happy to inform that the Model Code of Conduct has been enforced as per the guidelines of ECI. A total of 54,321 cases of defacement of public property or private property has been found, which has been corrected. A total of 54,321 such cases. All the control rooms at the district level, at the state level, the media's certification and monitoring committee, complaint monitoring system, etc. has been activated at the state level and the district levels. From the government, we have collected all the list of ongoing works and works which have not started yet on ground. The list has been collected from all the departments. All the photographs of political functionaries have been removed from the government websites, and the C-Vigil administration has been activated in the states. So whatever complaints of breach of Model Code of Conduct is brought to our knowledge through 1950 or through C-Vigil app, that complaints are being
attended to by the flying squad teams. There are 180 flying squad teams which are activated in the state. And till now we have Taranithoi suba Manipur State Assembly election da Patsoi A sida BJP gi mirep oinaba thorang tawriba wahengbam Dinesh Chandra gi yaifa thawni thoram ngarang Patsoi makha lekai part 2 da leiba mahaki yumda pangthokri BJP Patsoi Mandal amadi wahengbam Dinesh Chandra gi election campaign na pangthokiba thoram aduda Dinesh Chandra na haki Patsoi AC ase hiram kayada sothana leiri BJP Patsoi Mandal gi makhada ngasi fawba AC ase gi miyam gi thoram da saruk yaduna lakli Prime Minister Narendra Modi amadi Mandal ase gi Chief Minister and Youth Secretary amadi chawkhat thorang kaya gi matang da su thagatpa phongdokhi Tangkak ani thongna pangthokadoriba Manipur Assembly election asida Patsoi A sida BJP mihut ama lehenduna chawkhat thorang da mai on sisi haina su mahangna appeal tawki masidegi Patsoi gi sotha auraba Patsoi gi ngasi mima nadraba aikhoi gi kendra ma oiribase amuk tangdi semgat chaba namjage haiduna ai mayamdagi bor si lawjage hena ngasi gi thoram ase pangthok chabani aduna ngasigi lengbiraliba aigi ahalaman sing punamakna ai yaipamangol su ai hojik aina lengana si yangjabata punamakna bibire ai yaipamangol su harau harau na lawsanjare aduna mayamna bibirakpa yaipamangol aduna ni ngasi aina ngasi hapta sigi manungda ne koin hojik khangdori se ticket asigi matanda su Bibirako Mangoluna ni ngasi aina mayam gi mangda ticket adu puralaga ai mayam gi mangda lecture dorigise Manipur da COVID ki case masing leptana wangkhatlakli ngarang mioi chamri nifu nipan nauna COVID-19 positive oiki laina asina maram oiduna mioi ani siki positivity rate asi chada tara manga dasmik ani oiki hariba pungfam asida mioi kuntra COVID tagi fagalaktuna discharge toki Hojik state asigi COVID-19 case masing asi lak ama lising kunipan satruk humputara mapan yaure loinana sikhiba migi masingna lising aniga tara taret suri Makhan Nagar Jirighat Kasardagi Hindu Naba Jagoran gi member Prasanta Kurmi kauba mioi amana thadorakba video amada Hindu Naba Jagoran haiba sangsthan asi dharma gi oiba lambida chachaba dharma gi oiba sangsthan amani hairi Sangsthan asi dharma gi oiba wafam amasung Bhagavad Gita gi matangda Hindu dharma chatpa singi oina leizaba sangsthan amani haibasi guru singna takpirami hairi Ningsing bayai handak Hindu Naba Jagorana jiribam da pangthoka dauriba general election asida intending candidate amabu chawna support tawi hairaduna Sangsthan asi dharma ga mari leinabani Sangsthan asina politics ta yaushili haina maikai khara dagi ngangnarakpa leiba jerakta Prasanta Kurmina video asigi kuthangda miyamda sengdokpani hairi ধর্মাবলম্বী অনুষ্ঠানে আমরা ব্যবহার করি এবং মানুষ হিন্দু সনাতন ধর্ম লোক যারা আছেন তাদেরকে আমরা বুঝিয়ে দেই যে আমাদের হিন্দু নব জাগরণ যেটা আমাদের জাতির ধর্ম সংস্থার মাধ্যমে আমরা সব সময় থাকি এবং কেউ যাতে বেপথে না যায় Oinam Kendragi Taubulda Boot 25/32 dagi 25/36 fawbagi Boot Samelan gi mifam ama Taubul Chigong Lei Bazar Community Hall da ngarang pangthokri mifam aduda Taubul khungangi saknai raba luchungba kayana saruk yaki baga loinyana tongan ba wangang loi singna intending candidate ke IC Jibon bu sogatuna wangang ki Sitting MLA na taubak ngamdaba thabakaya atenba matam di manungda Jibon na taubak ngamki haibna su sinthaki Tungda intending candidate ke IC Jibon na haiki Haukiba chahi kharagi mamangda Manipurda blockade amadi mihat mipun nauna ngomakang na thoklam badu BJP laingak lakpadagi haujikti left grade AC asida mamangda board ka kiba singna lupa lak kharat changba singthaba yaba karamba thabak tauramba laikre haina mahakna hangki Loinana mahakna AC asigi mihut ama oiba fanglabadi chada humputara di miyamda thabak pinaba hotnagani haiki
local area development fund la ibo paisa du la tara kun sanba masak ko thawam kan hai new yani asina whole kari na piriba akoi mapi mama ne thoriba makoi sinina lupa la tara kun sanna double kunga sariba mapa mangkan kudong miti na sapiya mapa lei ba ba andi yang new ya kare ko mo to local area development fund di dam ro senfam NLCPR di dam ro senfam kare ka ti ye ba makoi marnai yung salpa marnai chen tan salaga ala palamda yung ma so do lei na ta mui ken to ro ge ado ti mui maran matung khar chawa mui mazak maran khar matung khar chawa tham mui singa lang ha ka me dubi no adu da du ta ge da la ka na chei ma ha su ado shi jo na ni kha ko le ni ne Paugi merak thatna atian ba break amamuk lauminasi. Ningol singi punsida khwaidagi maruoiba numit asibu hena magal hapnabagidamagta laizare bridal makeup and photo collection by Dojo Chongthang. Phone number 9366-214-258. Breaking matung taram nokchari makhataba pau pizari. Handak M Debaratan kauba miyoi amana fongdokhiba wafam adu Paurabi Yaifana Harol Kanglu Paurabi Amadi Paurabi Rising Star Club Paurabi na condemn tawi hairi. Paurabi Yaifana Harol Kanglu Paurabi gi President Wahengbam Hemanta na paumising dahay. M Debaratana January tara tareta print amasung electronic media da Kudrakam A Sigi Kungang Humputara Marida BJP gi intending candidate singi thabak thoram pumnamak athingba thamle haikibani. Mahagi warol asina kundrak pamda charang naba bhap tadaba pibam ama lakhale masi laibak thibani haina hemantana fongdokhi mahakna fongdok liba wafam asina karigumba phataba thogdok wathok thoklapa tarabadi madugi daija pumba mahakna pugadabani de baratana mahagi warol asi withdraw tawgadabani haina su hemantana dabi tawki mioi lising kun taretka chakret laiba kundrakam esida M de baratana asigumba maram chadaba wafam asi fongdok na bagi authority laite haina su hemantana fongdokhi haukiba tang taraga taret ta Morang Them Debaratan Kawa Mioi Amakakna Kundrakong Kendragi intending candidate Taruk Laiva BJP gi Thabak Thoram Singh Punamak Thingelakpa Haibasi Yamna Laiva Thibani Ngasi Paurabija Laiva Club Anigi Mifamgi Batung Inna Mahaki Wakalon Mahaki Thabak Thoram Asi Yaning de Pongokpa Lunana Mahaki Democratic Pongang Wakalon Asi Ekoi Paurabija Chatnaroi Haibasi Ngasi Pamkiba Club Anigi Mifamna Warip Tabak Lunana Mahaki Asunu Wakalon Asi Mediagi Tronga Lali Haina Senupum Toki Haibasi Ngasi Club Anigi Mifamna Loki Warki Matumina Ngasi Mediagi Tronga Mahak Singo Badabani Haibasi Pigi intending candidate ki yumda changduna khurai JDU wakarna BJP sagwat kre haina social media da thengnari ba wafam asi yumpham yaudaba wafam ni JDU na BJP sagwat ki ba laite haina Janata Dal United JDU Manipur State Unit na haikri thongdok adubu haksing na lawbaga loina condemn su tawkri ngasi hodam lairakta laiba Manipur Unit JDU ki party office da paumi singa unabada party ki secretary general Mesnam Doren Lona haiki Thongdok aduda January ba Ninthongzam Bihari party ki thabak pangthokpada active oina tawba ngamdabadagi haukiba December ki tang kunda National Council member dagi party na pothahan khaba misak amani mahakna party amada chatkibada JDU na karisu nungaitaba laite mahak party ki oina thoina kanaba mi oide mahakna tawriba thabak asi leibak macha tadaba yamna anemba thaki rajnini party office na mangonda piragi kiba laite Thongdok asi hakchin na lawbaga loina na JDU na tumina layoy
chap chaba action lawgani amadi an yu oiba thabak paikhatlagani haina Maisnam Dorendrona makhatana haiki Siring Thongjam Biharina magi miyoi khara galoina na BJP da sangni habagi koigi BJP gi candidate oiriba aduga hiki MLA su oiriba Sindroi mayam da lakpa matam sida akoi JDU gi phiran pairaga sangba aduga moina koi social media adu uzabada koigi JDU gi worker singna purai JDU worker singna koigi BJP da support tawre ka hairaga lakthokpa do koina tabadu madu koigi Janata Dol United Manipur State na kadiem tawbolona yam haksina lawi Kumbi Esida Khanghaudana Rajniti gi awonba ama laktuna Kumbi Block Congress Committee muthat khraba matungda Nauna Congress Party bu hingat hanaba intending candidate and ibohalna luchingduna party gi karmi singa athuba mifam ama kauduna mahaki ithaida leiba yumda pangthokri mifam aduda Congress ki intending candidate and ibohalna haki Congress Party na praja miyam gi yaifanaba tawrakhiba thabakaya kaufam thokte miyam na Congress bu nungsibiu wakhal manaba party singa punna chatminaduna amuk hana sarkar semnaba Congress da vote pibiu kumbi esida Congress na hona na hingatnaba warep lauraga party gi high command da Gerald piduna khanabinaba haijaragani haina su mahakna phongdokhi Manipur gi plain electoral masigi atang haijage Sahitya Academy amadi Kanglaipak Loina Shinlon Apunba Marup Imphal West District na Takyal Jila Parisat ka khutsam naduna Gramaloki thoram ama ngasi Takyal Kolom Laikai Community Hall da pangthokri ngasigi thoram aduda hanagi upa adyaksha Takyal Jila Parisat NG Bimola YPCC gi President Kaisam Ranjit amasung Klam gi President Silaima Laisram na saruk yaki ngasigi thoram aduda hanagi upa adyaksha NG Bimola na haki ngasigi Gramalok asi pangthokpagi nunggi arthadi mipum khudingda sahitya gi wakhalon chelhanbani sahitya gi wakhalon chelaba misak adu sojana leibak nungsigani mi bu nungsigani maram aduna khungangda lairiba angang kayada saireng iduna pathok handuna sahitya gi wakhalon ama sagatpani haina mahakna makhatana phongdokhi ngasigi gram loksina puthoise mimoi ba khudi maksana ne saitagi wakhalon je loina siele ba maonda minungsi hai ba se loina pokani hai ba aduna ekhoina saitya sida kana gumba nuksibagi masa nuksibagi leba nuksibagi aduga loina na mase mana nuksibagi sida loina ba saithana dana irini isai su makhalamani lai sairing su makhalamani wareng su makhalamani sumaina mipum khudi magi thamoida ekhoina anau ba ngasi se anau ba akoi nupi masa khangkalaga akoina makhoi bu saring pahalaganda aduna gram loksina kadai da pangthoino haibada panchayat area da rural area da khungangi laiba jaga singsida pummaganda ne pangthoise Manipur Sarkar na subsidized rate ta bag amada lupa chani ga humfu taruk piba urea bag amagi mamal lupa cha lising amaga chahum yobaga loinana hauzik lomi singna lupa lising amaga chahum piraga laige haibada fangdabagi awaba mayoknari hairi Manipur gi tongan ba mafamda mana masing thariba lomi singna hauzik urea har darka lairapa matamda laige haibada fangdabagi awaba mayoknari hauzik phau thabagi matam natrabasu rabi cropping gi damak mana masing thariba lomi kayana urea har asi adumak seasonary adubu Manipur Sarkar na lomi singda darkar leiba urea sing fanghanba ngamdre hairi har sing asi mapalam dagidi department na pusilakpagi thabaki chathari adumapu har sing asi mafam khangdana mangbagi thokdok hek thokleba asi more romda lona thadok labra haibagi chingnaba leibagi wafam thorakpaga loinana Manipur gi lomi singda urea har asi ahongba mamalda fanghanabagi thabak paikhat pinabasu hairi Tamenglong District ki Tausiam Cluster BROT RNBA SHG Oinamlong Village na sinduna Numinini pangthokadaba improved service in village begins today haiba hiramda second annual sports meet Oinamlong Village ki playground da ngarang hogdokri thoram aduda Dr. Jian Thoi medical officer Oinamlong PIC amadi Namkinlung Pamay Director People and Endeavor Social Change page na chief guest amadi president oina saruk yaki hogdokpagi thoram aduda chief guest na haiki
Asigumba sports meet asi area asida toina pangthoktuna youth singbu pukning thaugatuna hakchang fana thamnaba hotnaba tangai fade amadi ngasi siliba sports meet asigi committee busu mahakna thagatpa phongdokhi president na mahaki warolda sports meet asida saruk yariba team khudingmakta pukning thawatki opening match adu football match na hogdokhi oinamlong a team amadi sibilong youth club ka thengnakiba football match aduda Sibilong na Oinamlong A Timbu Panjal Ahum Anida Maithiba Piki. Girls volleyball ki match ta Oinamlong B na Sibilong Tengnabada Oinamlong B na Sibilong Bu set ani amada Maithiba Piki. Annual sports meet asida nupa machagi football team taruk amasung nupi machagi volleyball team taruk na saruk yari. Hayeng football amadi volleyball gi semi-final amadi final sanagani hari. Ngasi Imphal da phongba pauche singi maru oiba pau khara yengminasi. Pognapam, Mikal ki check-in tharangda sale oina lupa lag yankai koti kunganipan henbagi liquor amasung drug na chingba potlam sing phagatle Rajesh Agarwal. India da pung kumari da lag ahungi mathakte hengaki. Manipur da chamri ga nipu nipan nauna positive oiki ani siki. NH2 da commercial truck sing chenba thinglagani. Thangtinland Haukip. Sangai Express, Mikal ki thabak leptana lakhona rakli. INC ki candidate nipugani thoi ki list hayeng fawbada lauthokani. Thanga ki Robindro amasung Kakching ki Surchandra BJP da yaukhre. Mikal yaithoknaba appeal tawkhre. January 26 shutdown lauthokre. Naharol ki thodang. MLA Robindro amadi ex-MLA Surchandra BJP da yaukhre. BJP na Mikal sida sit nipu ki mathakta kagani A sarda. JDU ki ticket ki khananaba Bihar ki CM January 28 Imphal da lakani. Dorendro. BJP ki firal yung bayaroi hairubagi disabled person amagi wheelchair laukhat kiba laibak thibani Development Committee. Statehood Day ga mari lainana Chief Minister na miyam da yaifa paujal pirakli. BJP ki government khakta na miyam gi mangla na du mangphang na hanba ngamgani Chief Minister. Huyen Lanpao, telepati amasung khurai ahongai gi historical monument site ki wathok. Civil just na watublak triba phawbadi High Court na status quo da thamna ba khangan kre. Ukchil sengba na ha kuntramuk thagat piraklabadi corruption muthatpa ngamgani manglem. Mikal gi akaya toi thorak pa yaba mapam chamga ga marphunipan masak khangdokle CEO Aroi beda maru oiba pau amuk hana pisari Yankai Suba Manipur Statehood Day gi thoram ngasi 1st Battalion Manipur Rifles ki parade ground da pangthokre Class Tobida Badagi Khoisang Naraba Dana Manjuri College of Arts ki postgraduate Tamiba Mahiroi Kayana College ki A Block Season 3 Amadi Committee of Civil Societies Kanglai Park CCSK na Sinduna Numilini Chupna Pangthokadaba Tour of Entrepreneurship in Manipur Problem and Prospects Haiba Khana Naina Bagi Thoram Ama Hogdokhui Ngasigi Oinadi Poni TV na Pizaba Nungtilgi Manipuri Pau Miging Tabiri Basangbu Amokana Kurumzari